Film haibasi aikoina yengba matamda miyoiba aikoigi punsida awaba khara makhaidi kauthokpa ngamhalli. Film aduda comedian yaudaba haibasi chanaba ensangda maroi marang thaktabaga chap manai. Bollywood film industry asida mayamna hek ubada nokningba fauba maithongda nokpagi mami tahalliba Bollywood ki king of comedy Johnny Lever. Johnny Lever gi ming asi karamna kanana kamaina thonkibano awards Islam mafamda leirambadagi Bollywood ki king of comedy karamna oikhibano yu toina thakhiba karigino Johnny na magi nupida lanjare haikhiba karigino wakhal leina family details pumnamak ngasigi video sida fangbigani maramaduna aigi nungsiraba marup mapang social mayamna video si hawbudagi le fawbutang yengbiu loina na ayha ke topa YouTube channel Request Education asibu sumayamna support tobiu amadi anoba blog www.rtmanipuriblog.com da mayamna Google da changbiraga search tobiu sungsoi soidana kanaraba blog kem pa fangbigani comments ta akampet negative words sijinabirakanu loina na wari asi asengba ngaktani semjan sajanba nachadi. Awards. Number 1 in the year 1997 Star Screen Awards for Best Comedian for the film Raja Hindustani. Number 2 in the year 1998 Filmfare Best Comedian Award for the film Diwana Mastana and Dulhe Raja. Number 3 2002 Zee Cine Award for Best Actor in a Comic Role for the film Love Ke Liye Kuch Bhi Karega. Total movies 350 plus. Madi 13 times Filmfare Award Funky. Total net worth income asi $30 million ni. Wari asi dharma haibadi religion amataga mari leinajade. Hojik mayamna Johnny Lever gi biography sitaminasi. Aigi ming John Prakash Rao. Pongnafam asi Kanigera Prakasam Andhra Pradesh India da pokhi. Aigi ima amadi baba Mumbai da yum honglakpa kuire. Mumbai gi Dharabi matunga labor camp aduda aikhoi imung manung punna leirami. Sahi tara surakpa duhaida King Circle Islam mafam aduda amuk yum honglakhi. Yamna lairabagi punsi mahing hinglammi. Lairajarabasu nokpa amadi mayambu nokhanba asi piklingaidagi asum hainarami. Ising chawba matamda yum manungda khu phawba ising thungki. Isilinaw mayam pumnamak phamung mathakta kakhatlaga leirami. Ima amadi babasu balthi pairaga ising adu ka adudagi hondomi mapalda. Johnny aisu tengot ama pairaga ayuba jinghadagi tarakpa ising adu yarami. Mafam amada amuk ayuba mafam adu sanaboy lakboy phagi oi kayoi tawbadagi comedy amadi dance asi haikhibani. Acting Institute ta tambadi leikhide awaba family oibana. Aina leiriba Islam aduda Jati lon manadaba mioi kayama leirami migi matau tamba yam pamlami. Aina migi matau adu tamlaga mayam adu nokhi laikai gi program tawba khuding ai asum yauki aina su yam pamjaba sinpham oikhi. Sahi 33 surakpa dwaida laikai gi function da actor mayam gi matau tamlaga mayam bu nokhanki. Sahi 35 surakpa dwaida aigi baba Hindustan Liver Company da thabak phangki. Company asi Hojik mayamna sizinabiriba products like Dove, Lux, Lifebuoy, Rexona, Vaseline mayam same liba company asini. Adudagi aisu company asida yauki. Company asidasu program toina tawrami. Asidagi aigi ming asi John Rao ming asi panba nuwaite haiduna. Company asigi worker mayamna Lever haina onthoki. Adudagi mayamna Johnny Lever haina khangnakhi. 1980 da music director Kalyan Jiga faminaringai da Chennai dagi producer amana comedian ama mathau tai numit humni marini khaktagini thabak asi haina hairakhi. Kalyan ji na ingonda asida phamliba Johnny asi pukhro haina haikhi. Producer aduda asum tawduna ahanba film kungki ahanba dadi ayamna kiki. Camera mamangda face tawni khalubada kimandana numidanga tumba yakhide. Arum phawba hauki train tonglaga chela sira khalubani adubu isai thanta haijaki. Yumda halle labor oina thabak tawba taba adugi mahut pudi numit kharani try tawrage yenglage haina khanki. Ahanba film adugi mingdi Ye Rista Na Tute. Asum tawna film amukum
Show masa kaya mo su tawki, America, Europe kaya mo dasu kobe fangki. Imung manung warambadagi nungay khalae, chaning macharae, koining ba koirakle, yum, gari, awat pa mafawba leiraktre, adubu. Miyoy bay khoigi, hawrak fam kawba yadi haibado, ahalamanna. Hainabado, chumdi chumba jatni. Ay kawrure, isana aigi hawrak fam asi Islam dagi ni, Hindustan labor oina thabak tawrami haibasi. Pairam daba sel, pairak pa haibasi, ego, show off, napal oiba jatni. Third class, bus tonglamdagi, aeroplane tonglakpa si, isinga thawa khenabagum khenai. Mumbai to Delhi, bus da pung, kuntra truktena ni fu changlamba adu, flight di pung ani khaktang changi. Yu thakpa hauki. Nongmada bottle tangkhai asum thakki. Matam aduda, India dagi American flight pai basi direct leiramde. Hana London da pairaga amuk London dagi America airport asumna flight leirami. Hojik pudi leire. America yaubada 20 hours changlami. Flight manungda 20 hours phamba haibasi wabanina Dillen bada waki. Adudagi yu da taki. Fajar ba air hostess na free da yu adu pisalabanina thaklabanina ngawre. Aigi nupigi mingna Sujata Liver kawi. Chanupa ama lay mingna Jessie Liver. Chanupi amasu lay mingna Jamie Liver kawi. Aigi nupi Sujata aga aiga hana. Wari ngay dadi yam nung sinarami adubu. Aina film kumlaklaba matung. Toina kanaki. Sujata na hairaki. Nungtigi yu ado thakladi nasado yararoy. Nung padok thakpadi wamani. Nungtigi bottle tangkhai thaklabadi liver ado tatlani. Johnny na. Ay thakkani. Ay natanba sel ni nupi ng wangangano. Sujata na. Hasoy ngam thok na laikidaba tarabadi. Pikliba itcha ani ase. Karam na lehawdoy no. Karam na hingawdoy no. Ay gisukar khanbi badi phabani. Johnny na. Tumin layo. Sujata na. Punsida. Sel khakta na yabro. Imong manunggi. Nungay babu. Sel na layba yabro. Nungtigi yu thakpa haibasidi. Isana isabu. Suicide tawbaga chap manay. Angang ani asibusu. Pubibaga jaybibaga. Baba ase nungsitap na loire haina hairabani engonda. Hanu thangda kanana seba tawdorige asumna nungtigi ngawradi. Lanthunga pamjadre. Hanagi Islam mafam aduda laibana phare asumna ikhoi ani toina khanagani hairagadi. Asumna Sujata na engonda hairaki. Tha kharanigi matung aigi chanupa Jessie asi ngakta tumor naki. Doctor na hairaki operation tawba yaroi haina maramdi singli mayam asigi marakta nabani. Kariguma singli ama hek tatpada paralyze oigani haina hairaki doctor na. Pikna leiramba tumor adu sahi anigi matungdadi chawkhatlakhi. Homeopathy, Ayurvedic, mina phai haina hairakpa khudingmak layengba yaba layengki amata kanakhidi. Tantric baba kuthi yengba loina tawki adusu kanaba khangkhide. Doctor na hairaki operation sungtaw tawganu nachanupa siba fawba yai haina. Astrologer amana su hairaki nachanupa si 2002 fawbutang hingkhini adudagi sirani haina. Chanupa ama khaktang oibanina wahai mayam asi tabad ai kapki wakhal nungai fam khangkhide. Depression naki sel mayam leirabasu kanakhide wakhal shanti leikhide. Aina aigi ichanupa Jessibu yenglaga thamoi nungda kapki. Jessie gi mamangdadi uhankhide. Aina haiki ichanupada Jessie nang kari pami. Baba pike adubu asigi anaba fahanba asidi nangi baba ngamdre. Sahi animuk araiba mandir, masjid, church chatpa yaba chatkhi. Mina hairakpa khuding khoiramba chatki. Amerikada ichanupa puraga chatlui. Jessibu koiba pubikhi. Sunday numit amada church ta pray tawbagi chatlui. Church adugi pastor aduna ichanupa Jessie gi tumor adu ubada hanglakhi. Karino angang asigi ngakta pomlibase. Johnny aina paukhum pikhi tumor ni haina. Church adugi pastor aduna engonda hairaki. Sloan Kettering Hospital aduda puraga chatlu fagani haina. Nangna lairiba si Prabhugi mafamdani. God is going to heal him. Go and take him to this hospital. Doctor gi ming pankhide. Prabhuna fahangani haina toina hairaki pastor na engonda. Aina aigi nupi Sujata da wari mayam asi leki. Sujata na hairaki operation tawba haibase chanupa siba fawba yai ai thajaba ngamde. Johnny na
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯖꯁ ꯍꯤꯡꯂꯤ ꯑꯄꯣꯝꯕ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯒꯅꯤ ꯁꯨꯖꯥꯇꯥꯅ ꯐꯔꯦ ꯖꯤꯖꯁ ꯍꯤꯡꯂꯤ ꯍꯥꯏꯔꯒꯗꯤ ꯈꯣꯏꯔꯝꯂꯒ ꯍꯪꯕꯤꯌꯨ ꯑꯣꯄꯔꯦꯁꯟ ꯇꯧ ꯍꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯅꯨ ꯍꯥꯏꯔꯥ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯆꯔꯆꯇ ꯆꯠꯂꯤ ꯆꯔꯆ ꯃꯅꯨꯡꯗ ꯈꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯣꯟꯊꯔꯒ ꯄ꯭ꯔꯦ ꯇꯧꯈꯤ ꯍꯦ ꯖꯤꯖꯁ ꯏꯆꯥꯅꯨꯄꯥ ꯖꯦꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧ ꯍꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯒꯅꯨ ꯍꯥꯏꯔꯥ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯤꯠ ꯎꯁꯜꯂꯒ ꯀꯞꯂꯒ ꯈꯣꯏꯔꯝꯈꯤ ꯖꯣꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯥꯏ ꯁꯟ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯇꯧ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯄ꯭ꯔꯚꯨ ꯖꯤꯖꯁ ꯑꯩ ꯂꯩ ꯅꯪꯒꯤꯗꯃꯛ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯑꯩ ꯇꯨ ꯆꯨꯡꯈꯤ ꯍꯛꯆꯥꯡꯁꯨ ꯅꯤꯛꯈꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯑꯁꯤ ꯇꯝꯈꯤ ꯑꯩꯕꯨ ꯊꯥꯖꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯖꯦꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯗꯨ ꯑꯌꯥꯕ ꯄꯤꯔꯛꯈꯤ ꯐꯤꯚꯝ ꯑꯁꯤ ꯖꯦꯁꯤ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯃꯤ ꯑꯣꯄꯔꯦꯁꯟ ꯄꯨꯡ 3 ꯆꯨꯞꯅ ꯇꯧꯔꯕ ꯃꯇꯨꯡ ꯏꯆꯥꯅꯨꯄꯥ ꯖꯦꯁꯤꯅ ꯁ꯭ꯃꯥꯏꯂꯤꯡ ꯐꯦꯁꯇ ꯗꯦꯗꯤ ꯑꯥꯏ ꯑꯦꯝ ꯑꯦꯕꯁꯣલ્ꯌꯨꯠꯂꯤ ꯔꯥꯏꯠ ꯍꯥꯏꯅ ꯊꯝꯁ ꯑꯞ ꯇꯧꯔꯛꯏ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯩ ꯉꯛꯈꯤ ꯗꯣꯛꯇꯔꯅ ꯀꯔꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒꯗꯤ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯕ ꯌꯥꯏ ꯃꯤꯠ ꯐꯥꯎꯕ ꯇꯥꯡꯕ ꯌꯥꯏ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗꯕꯗꯨ ꯎꯕꯗ ꯑꯩ ꯍꯥꯏꯐꯝ ꯂꯩꯇꯅ ꯍꯔꯥꯎꯈꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯏꯁꯣꯔ ꯑꯁꯤꯅ ꯇꯥꯕꯤꯕ꯭ꯔꯥ ꯖꯣꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯇꯥꯕꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯌꯨ ꯕꯣꯇꯜ ꯍꯥꯞ ꯊꯛꯑꯝꯕ ꯁꯤꯒꯔꯦꯠ ꯎꯄꯨ 4 ꯊꯛꯑꯝꯕ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ ꯂꯣꯏꯅ ꯂꯦꯞꯈꯤ ꯊꯦꯡꯕ ꯐꯥꯎꯕ ꯊꯦꯡꯗ꯭ꯔꯦ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯈꯧꯔꯥꯡꯉꯤ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯈꯣꯏꯔꯝꯃꯤ ꯅꯤꯁꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯈꯣꯏꯔꯝꯈꯤ ꯑꯩ ꯍꯥꯟꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯁꯥꯅ ꯈꯪꯖꯩ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯈꯣꯏꯔꯝꯈꯤ ꯍꯥꯏꯖꯈꯤ ꯁꯨꯖꯥꯇꯥ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯈꯤ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯃꯟꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯁꯥꯎꯒꯠꯂꯛꯂꯦ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯅ ꯆꯍꯤ 10 ꯃꯨꯛ ꯁꯨꯔꯦ ꯐꯤꯜꯝ ꯑꯃ ꯐꯥꯎꯕ ꯀꯨꯝꯗꯕ ꯏꯆꯥꯒꯤ ꯑꯅꯥꯕꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯅꯣꯛꯇꯨꯅ ꯍꯔꯥꯎꯗꯨꯅ ꯑꯁꯨꯝ ꯂꯩ ꯍꯧꯖꯤꯛꯇꯤ ꯐꯤल्म ꯋꯥꯔꯤ ꯐꯖꯕ ꯂꯥꯛꯑꯗꯤ ꯂꯧꯏ ꯁꯣꯁꯨ ꯑꯁꯨꯝ ꯇꯧꯏ ꯏꯆꯥꯅꯨꯄꯤꯁꯨ ꯀꯣꯃꯦꯗꯤ ꯁꯣ ꯇꯧꯏ ꯏꯆꯥꯅꯨꯄꯥ ꯗ꯭ꯔꯝ ꯌꯩ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯏꯪ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯍꯧꯖꯤꯛꯁꯨ ꯀꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯝꯃꯨ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯈꯨꯗꯤꯡ ꯏꯁꯥꯒꯤ ꯗꯤꯚꯥꯏꯁ ꯇꯥꯟꯅ ꯐꯪꯕꯤꯒꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯐ꯭ꯔꯦꯟड्ꯁꯁꯤꯡꯗ WhatsApp Facebook Instagramꯗꯁꯨ ꯁꯦꯌꯔꯁꯨ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯔꯥꯎꯅ ꯂꯩꯕꯤꯌꯨ I love you all take care have a great day thank you